Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Churachandpur da kanglu fani gi marakta chawna irang thorakpadagi mioi ama laikhidre mioi kaya so apan nangkhrei Churachandpur district ta Hmar amadi jogi community ani gi marakta ungkhanabagi thodok haujiksu leptri ngarang numidang maikai ani gi marakta yamna chawna muknabagi thodok thokpadagi mioi ama laikhidabaga loinana security force na Akanba section tharang lokhatkhrei Sire Zomi Student Federation na matam kaktana Churachandpur district pumbada indefinite emergency shutdown lauthokhrei pauche asina hojik Churachandpur da thokliba thaudo asigi matangda phangba paugi matung inadi ngarang numidang Churachandpur da maikai ani gi marakta yamna chawna muknabagi thodokta laikhidraba mioi adugi maming Mr. Lalropui Pakhongte yangkai gi humdoi apok laikhidraba Sota Pakhongte kawi Churachandpur Saimet Gilgang Beng digini Mahak Saimet Church Hospital da laikanaba ngamdana laikhidabani asiba hakchang police ki kangbuna Churachandpur mokta thamkhrei Hmar Student Association gi thomi singna Churachandpur District Hospital da laktuna laikhidrabagi mafamda ikai khumnaba utki hairi Panba yabadi Churachandpur District ta mapung oina khundariba Kuki community gi sub tribe ama oiriba Hmar community gi apunba lufa ama oiriba Hmar Inkui gi General Secretary Lantanpui tha sigi taraga taruki numidang pung tare makhairom taba matamna masakhangdaba khulai paiba singna Churachandpur gi BK Montessori School campus ta tamthina furaga hundoklambani mahak atopa thabak ama chaluraga mayumda halakpagi lambi da thaudo adu thokhibani thaudo adu thokraba matung Hmar Inpui gi maikai dagi thaudo adu da chenariba mioi sing March taraga taret ki ayuk pung tara faubagi manungda changjaraknaba matam thaki adubu mioi amata changjarakhi dabadagi Mayokta Hmar Student Association numit adugi ayuktagi Churachandpur District ta total shutdown lauthokhibaga loinana khongjang changsinkhibani total shutdown gi khongjang adu changsinbaga loinana Hmar miyam su thoraktuna National Highway number 150 Mejoram Churachandpur lambi thingba yauna lambi da uwa kaya faijinuna mai thabaga loinana khongjang changsinki khongjang aduna maram oiraga Churachandpur town da dukan sing thong hangnakidabaga loinana kaithel kanakhide lambi da gari sing chenakhide hairi Hmar miyam na khanghaudana Khongjang changsilakiba aduna district aduda khunda minariba Kuki community gi sub tribe ama oiriba Zomi singna yaningdaba phongdokpaga loinana marai yenarakpadagi Churachandpur gi selmet thong manakta Zomi community gi kangbuga muknabagi thodok thokhi muknaba aduda kanglup masel gi marakta nungna thanaba amadi nongmai fawba kapnaba yaurakpadagi security force kangmuna irang laksinaba honakhi muknabagi thodo aduda mioi khara su soktuna Churachandpur district hospital da laikanaki irang adu laksinaba honabada Churachandpur district ki Additional District Magistrate Thangboy Gangtena ngasi thokiba order amana Bhartiya Nayana Sanitya BNSS ki subsection 163 gi makhada curfew thamjinkibaga loinana security force na section tharong lokatkibaga Hmar Inpui amani Zomi Council ani gi marakta ngarang mifam pangthoktuna peace agreement ama khuyek pinakraba matung ngarang numidang kalufani gi marakta khana choinabagi thodo amuk thorakhibani hairi Churachandpur da JSF na ngasi dagi matam kaktaba total shutdown lauthokhrei Zomi Student Federation ZSF na Churachandpur da ngasi dagi matam kaktaba emergency shutdown lauthokhrei ngasi ZSF na thadorakhiba cherol amagi matung inadi emergency shutdown ase hojik Churachandpur da thokliba ungkhatnaba phibam asi yenglaga lauthokibani hairi maram asina Churachandpur da leiba school college sing thonglonba amadi dukan kaithel amadi lalon itik tawriba singsu thonglon naba khangalakli Loinana miyamna su yumdagi mapanda thoraktanaba khangaladuna emergency shutdown asi district asigi phibam phagalaktriba fawba laikhigani haina ZSF ki cherol asina haidi National Highway singda athingba thamliba asi center lengana thabak lokhatnaba MP Bimol na parliament mifam da taksin krei Manipur gi Lok Sabha gi MP Bimol koijam na ngasi parliament mifam gi 0 hour gi khudong chaba lawraga Manipur gi National Highway singda athingba thamliba asi center lengana thabak lokhatnaba taksin krei MP Bimol koijam na haikibada Manipur da lairiba National Highway maru oina NH 37 Imphal Jiribam lambi amadi NH 2 Imphal Dimapur lambi da blockade chathaduna lambi chathok chasin tawriba singda panba piriba si center lengana khanaba mi yeng paikhatpiu Manipur miyam gi lifeline oiriba lambi asi thingjin khiba state asida lairiba miyam da yamna chawna awaba khudong chadaba mayoknare maru oina nongmada changdraba yadaba polam singi mamal wangkhalakpa Manipur gi mapanda chatpagi bara hengalakpa lambi asida ningtamna chathok chasin tawbada panba piriba si hingbagi hak matpani maram aduna central lengakna blockade tawriba singi mathakta kanma thabak paikhatuna lambi asida chathok chasin tawbada Apana yet pi dana bahona biu haina mari leinaba singi pukning singsinki thiba khangdana lairiba Mukesh ki mobile track tawbada Jaujangtek area da fangbana mafam adwai da leiramgadra haibagi thajaba lei Maheshwar Imphal gi Kaisampa lei mazam leikai da leiba luwangthe Mukesh mangkhibadagi thiba khangdana lairiba sida mari leinana ngarang numidang wairam security advisor Kuldip Singhana Republican Party of India
RPI अथवालीगी नेशनल सेक्रेटरी महेश्वर थौनावजमगा सेक्यूरिटी एडवाइजर कुलदीप का उनदुना वरी सनाख्रे हाइदी महेश्वर थौनावजमना सेक्यूरिटी एडवाइजर कुलदीप उनरुबा मतुंग CM सेक्रेटरीट ममांगदा फौमिसिंग उनबदा मांगना फोंदोखिबदी मफम खंगना लैरिबा कैसांपा लैमजम लैकाइदगी लुवांगथेम ज्ञानेंद्रगी मचानुपा लुवांगथेम मुकेशपु टेक्ट कायदना इमुंग मनुंगदा सिनाबिनबा सेक्यूरिटी एडवाइजर ना अंगंबो पाइ सिजिनबियु हाइबा वाफम असि हाइजखि सेक्यूरिटी एडवाइजर नसु अंगांग असिबु कन्नबा टॉप ऑफिशियल सिंग यावना चिंगनबा एरिया सिंगना थीबगी खोंजंग संगसिली हॉस्पिटल दा उखिबा CCTV फुटेज नतना एंगल खुदिंगमक्ता CCTV गी फुटेज लौखतुना अंगांग असि कदोमदा चटखिबगी हाइना कन्ना थीजिली हाइनसु एडवाइजर ना थाजबा पिरखि मणिपुर PR लेबनिना सेंट्रल फोर्स की फुल अथॉरिटी लेरिबनी इंडिया नतना मालेम पुंबना इंडियन फोर्स असि अदुके एडवांस ओय हाइबसी मालेम पुंबना खंगनिबनी एडवांस ओयबगी थाजबसी मांगहन बिगनु हाइबा वाफम असि हाइखिबदा सेक्यूरिटी एडवाइजर गी थाजबसी मांगहलोय हाइबगी थाजबा पिरखि अमरोमदा ngarang जौजांगटेक लंबुंग विलेज की चीफ चेयरमैन हेनखो पाउ हौकिफना इबचे वारोल अमा थोरगलिबा वाफम असि कदाइ फावबा चुम्मी नत्रगा लाली हाइबदु थीबा खंगना लैरिबा अंगांग असिना टेक्ट कायदना फंगबा मतमदा खंगनी अमदि मांगखिबा अंगांग असि मोबाइल फोन ट्रैक तौबा फंगखिबा मफम अदु जौजांग टेक्टनी मसी ऑफिशियल ओइबा वाफम अमा ओइबना जौजांग टेक हाइना पल्लिबनी अदुना जौजांग टेक नतना करम मफम कनगदौरिबनो हाइनसु फोंदोखि।